ngasi phongkiba tongan tongan Manipuri se phongsing amasung thokiba thaudwa thoksingdagi maruibi ipausing myamna thamjagi ahanmada hoyelan paudagi lakosaraga Moreh town da yelhoumi meitei khongul mutkadaore mai thahoudaba meitei dukan phakairaga potchai hurangi torakpada na thinglubadagi irang thokre meitei dukan yum amasum hotel na singba nifurum mai thaba yauna thugaiduna amangata thonkhre security nupi personal ama soklei kuki militant singi maikeda asiana yoromgani thajanari amaromdana kuki militant singna kapsilakpa bom na pankibu nupa masa lekhitre sahi lising ahum henbagi sagonaragli puari kitanga khra da Manipur gi ngangkhaide singnarakhiba sing thauna phana mayung yaduna temsinnarakhiba sing mamu thudek tu ngasi phawbara ngaglakliba territorial integrity digi kuki jau fruki miyoi khujo khrana tongan administration faktuna logani haibigi oiroidaba manglana mang thadun state asigi majority yellow fruit ta sangsilakliba akan balan sapsa na mayuknaragasu lalon itiki asoba mafam ama oibadana tana memarga taina ba khwaitigi sawba town ama oiriba moreda hanjina kuki lamhen mesina khut tharakpadigi mafam asida meitei gi khongul mutpa yabagi phibamda lakla haidi May ahumdagi nungthildagi Susampurga tainaba Bisnupurgi turubung Banglada ahanba aphongbu lancha tharakhibadagi sanduroktuna numit adugi numidang maktada Moreh da leiba meitei singi yum dukan amasum hotel na singba mai thakhrabasu tumnaba thahoudaba sing hanjina anirak mai thaba yauna thuga yekhaibagi thaudok thokraba matungda ngasi su marirak surak poina mafam asita leiba meitei singi yum dukan amasum hotel sing amuhana mai thaba yauna thugaiduna amata thogalaga posai kya huranduna pukre hauju phabi oina ikon kon Moreh gi thaudu osi ngasi yupung mapan taram dai kuki jau phuruki mioi ama anina Moreh town da leirakhiba Dharma Salam State Bank of India gi branch kan nakna leiba lanjena khraba meitei gi dukan ama phakairaga manungda leiba posai sing huranduna punana bohona rakhibani tanja sida mafam asida mathau pangthokhibi manga Assam Rifles ki nupi personal sing huran wi thaba adu tawduna ba athingba pihibani masidagi gi nupi personal sing aduga posai huran mala pakuki kharaga gi marakta muknaba tholakhibani muknarabasi gi nupi personal sing aduna dukan phakai gana posai sing huran ba lakhiba miyoi sing tanthokuna halanki adubu makoina sakhibaga ikan kanadana yamlaba kuki jau furuki nupa nupi khaktana masing yamlaba miyoi sing khuptuna tholalaga Moreh ward number 4, 5, 7, 8 amasum 9 singbagi area da leiba hana thingthang ani rohum lakta mai thadokuna thugai yai khaibada yahoudaba meitei gi yum dukan amasum hotel na singba mai thaba yauna akai aitoi thuon ba horakhi yamlaba miyam gi lamen tuhen ba thaba asida hana dagi soktun leirakhiba hotel erora su yoksilakhi adumainamak meitei pangal amasum atopa phurup singa saijin lona duna leiba meitei gi yum dukan amasum hotel singdi mai thabagi muhutta sangshinduna thugairaga amanda thon kemasum hariba mafam singa sida leiramba posai sing hondoktuna huralaga punakhi hari yamlaba miyamna thabak sing asi mathang law khongduna satharakpada Moreh police station gi maning thangma sarukta mayuknana police IB da leirakhiba special command gi personal sing district administration gi order loraba matungda tholaktuna miyam adu control tona bonakhi adubu makhoi gi gate adu mapana so lunsin na thamlamadagi personal sing aduna checkpal kakhatuna songthoraklaga tear gas cell na sing kaptuna miyam adu gi lamhenba thabak sing khasa thandana bohona rakhi tanja aduna miyam maraktuda Yapsinduna Yoraki Kuki Kulai Pibishinga, Numai Kablakpadi Commando Singa CRPF ka Pulaga, Kut Handuna Numai Kamnaki. Taudu Singa si Numijungram Dai forward Letan Sataki, Adominama, combined force na Kongpam Hong, the Namayuk Narapadi Miyama Dukai, Duna Sena Kivagaluna, Kuki Kulai Pibishing su Handoki Hari, Adobangasi, Numidang Power Koshang, Kuki Kulai Pibishinga, Ashingmatanza Ying, Dunang Hakletana, Numai Kablakpagi Taudok Toki. Ngasigi thaudu sida Assam Rifles ki nupi personal amasopadagi Moreh hospital pukatuna lekana ki haidi aduga kuki kulai paibising gi marakta su aso apan yarom gani haina thajanari haidi en su pau sida makhatana phongdorakli amoromdana kuki militant singna kapslakpa bom na pan ki nu fama salai khitre ngarang nungge matung pung taragani thoiga makhairom tarakpada kuki militant singna kapslakpa bom ama imung phauna sangslaklaga pokhaibada bom se na panduna Kok the Sokpadagi Ras Midisti the Pukalaktuna, Tawagi Damak Lantinger Kibanu Pamasadu Sinumidang Lake Hidradi. Lake Hidrabanu Pamasadu Kimaming Longzam Nausa Saikun Apokpa El Borba Bukawi, Pagoksa Ikai Awang Lake what number 1 the Guinea, Mark Masil Manau Mariki Manunda Iton Manadi. Taudo do the mark Pibam Luna Sokpadagi laying Sangasigi.
ICCU da thamduna thawai gi damak lanthengnar khibani panba yabadi ngarang ihing kuki militant singna meitei kulasi tamna kapsilakhiba bom singi maraktagi ama makna tumduna leiri kar tasinduna pokhaira padagi bom asina panduna sokhibani hanisu pawsida makhatana fongdorakli Amaromdana Congress MLA mangana Assembly ki emergency session kobina ba governor da taksinkre Manipur da May ahum digi kang masil gi thoning da thaudok sing tholak padigi opposition Congress party na athuba Manipur Legislative Assembly ki mifam ama pangthok tuna khanana ba mamang thakta anirak hana ayib sirol phawo pisinduna taksinkhraba matung ngasi su ahumlak suboina governor Anusia uike unaduna taksinkre Rasbon ngasi Congress MLA sing o ibobi K Ranjit K Mega Sandra TH Lokeshwar amasum o Sujakumar na governor ga unaduna Constitution gi Article 174 Clause 1 gi mathakta Manipur miyam gi apama matung ina haujuk oiriba phiba masi khanana ba gidama athubada session ama kobina ba taksinki wafam asima governor unaduna takshiluraba matung Congress lusung o ibobina Rasbon gi get pawmi singo unabada sphongdoki Amaram ngasi unakhiba aduda sarugya khiba MLA K Ranjina Khamaike Kanmalu Shigunu Kakshing District ki President S Rajena Governor da Shigunu Shero area da Village Protection Force BPF thambina ba ayib sirol ama special ki Sheolasigi Copy Sing Minister amasum Unified Command gi Chairman Kuldip Singar speaki Panmayabadi Lup asina ngasi pisin ki sirol asina hiramasigi matangda anirak subani haidensu pawsida makhatana fongdorakli Makasa tarakpoina to papawmana haksang sida I marik ama paklingai da karamba separate administration piba yingsi biren Manipur bu makhoi gi awun pot yorak lamdona ngangi hairaduna kayam kuina ekhoi khangduna leigani hangladuna hauju kangpokpi sa tharakbi economic blockade susampur tawriba mong matau yengdibani mafam asi state asi gi lamni susampur state asi gi district amani kangpokpi amasum tenopal so ekhoi gi district amani haibadu hairaduna tawning ba pangtawba tawba Pangya da yagadaba natti haksang I marik ama lairiba makhaidi Manipur thugaigani khalibadu mangna fawu manglunu haina se minister N Berena phungtokre wafam singa silenga na sinduna mausagumna Manipur secretariat short block ki conference hall pangthokiba Kargil Bijoy Diwas ki thoramda athoba mithongnen oiraduna CM na phungtokibani thoram asida se minister na makhata na hai Manipur thugaigani khaliba adudagi thulakpa mahi yamna sathiba thokani Maramasina pangangangano statement pangthok thokono mioi bai khoisi nongma poklabadi nong sigadabani maduda kininga karisu lekte lebaki damak ikai khumnaba ga loina na hingadabani haksang sida I marik ama paklingai da karamba separate administration pibagi yengsaki parliament phamgadaba numit nini khakta ngairaba matamda leba asibu phamgidamak ikai phirup kumalakliba thawdo adu malemsina leiriba makai amu mengna iduna lehoragadabani Tauriba thaba adubu pham khaktagini hairaduna kanana tawbuno haibadu sukmayek singna khanglaglaganaki mauna makhatana hai drug cartel singi mayupta langangna akan mathabak lokholubadagi thawdok sing si tholaklibanaki adumenamak langangna paikhatkiba thabak sing adu matam kyagi mamangdagi laminarakliba kuki phurukki mayupta nateki loinana ngarang Mizoram gi Aizol Minister Zoram Thangayong na sakiba solidarity rally da phajadabu wahi wata sing maki mayukta sejinakiba adubu sumang akan mamong kanem takhi loinana Manipur da thokliba thawdok singi asengma maram khangdana Hindu amasung Christian singi marak thokpa malhanba European Parliament ki wareb adubu su yaningda phungdoki Adomoinamak laingana ingta pa hanjit langna bagi damak lokholakpa thabakta Central Security Force na lawrakliba thawdang bodi makna thakat pa phongdokladuna makhatana sukpuksiel sengna masum manung mapan phawna uhanduna thabak tobagi tangai fataba leheki ngasi gi tharamadu Minister Y Khamsana mayai tangba lokhibaga loinana Manipur ingta pa masum nungsi sana ba purakna ba apul tawkhiansu pawus makhatana phongdorakli Makasa tarakpoina to papa mana nupi amabu pamlana na ba masum hana bo hona namba police custody remand lokre Kaksing district ki sugunu police station ki manungsa na leiba sajing khunau da leibi masagi sai kunga turuk surabi nupi ama laikai adumakta da laimina ba nupa ama na pamlana na bo hona namba masum haksangi mafam kya da katina thinduna hana bo hona namba thoksom sanju allies abungo apokpa maimu mitai numit tari ni ki police custody remand lokre Thoksom sanju ki madak sugunu police na section kya pandun IPC ki makada FIR lokotuna ngasi CGM thawal puthok matungda makata pa uhang kita mak numit tari ini gi police custody remand loktakibani ningsing uyabri thasi ki kun mari ki numitang pung taraga minit taraga mangaram tarakpada thok ni ba kangluk irang sina marmoiraga
ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕ ꯈꯨꯜ ꯉꯥꯛꯄꯒꯤ ꯂꯣꯏꯅ ꯊꯣꯛꯅꯈꯤꯕꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯕꯥꯊꯔꯨꯝꯗ ꯏꯔꯨꯖꯔꯒ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯤ ꯐꯤꯖꯪ ꯃꯔꯨꯝꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯈꯪꯍꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯣꯠꯁꯛ ꯑꯃꯅ ꯋꯥꯟꯊꯅꯕꯒꯤ ꯃꯑꯣꯡꯗ ꯊꯣꯝꯂꯛꯈꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯆꯣꯝ ꯁꯟꯖꯨ ꯆꯍꯤ 45 ꯑꯣꯏꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯄꯅ ꯃꯈꯥ ꯇꯥꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ DIG ꯒꯣꯖꯦꯟꯗ꯭ꯔ ꯃꯣꯔꯦ ꯇꯝꯅ ꯆꯪꯁꯤꯜꯂꯨꯕꯗ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯂꯦꯜꯗꯒꯤ ꯍꯜꯂꯛꯈ꯭ꯔꯦ ꯃꯣꯔꯦ ꯇꯥꯎꯟꯗ ꯉꯁꯤ ꯑꯌꯨꯛ ꯊꯣꯛꯈꯤꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯂꯨꯆꯤꯡꯗꯨꯅ DIG ꯔꯦꯟꯖ ꯇꯨ ꯖꯣꯒꯦꯁꯆꯟꯗ꯭ꯔ ꯍꯧꯕꯤꯖꯝ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯄꯥꯂꯦꯜ ꯌꯧꯁꯤꯜꯂꯛꯄꯗ ꯐꯪꯈꯤꯕ ꯑꯦꯗꯚꯥꯟꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯟꯄꯨꯠꯀꯤ ꯃꯇꯨꯡꯏꯟꯅ ꯃꯣꯔꯦ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯒꯤ ꯄꯥꯂꯦꯜꯗꯒꯤ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯍꯌꯦꯡ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯆꯪꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯣꯅꯦꯜ 15 ꯍꯦꯂꯤꯀꯣꯞꯇꯔꯅ ꯏꯌꯔꯂꯤꯐ ꯇꯧꯈꯤ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯃꯥꯡ ꯐꯥꯎꯕꯗ ꯃꯣꯔꯦ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯂꯥꯛꯁꯤꯟꯕꯗ ꯃꯐꯝ ꯑꯁꯤꯒꯤ ꯄꯨꯂꯤꯁ IBꯗ ꯂꯩꯔꯛꯂꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯁꯤꯡ ꯋꯥꯠꯂꯛꯄꯗꯒꯤ ꯄꯟꯊꯗꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ 15 ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯦꯂꯤꯀꯣꯞꯇꯔꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯏꯌꯔꯂꯤꯐ ꯇꯧꯈꯤ ꯍꯌꯦꯡꯁꯨ ꯃꯈꯥ ꯇꯥꯅ ꯆꯪꯈꯤꯒꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ RAF ꯄꯨꯔꯛꯄ ꯕꯁ 2 ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 9 ꯄꯨꯂꯤꯁꯅ ꯐꯥꯔꯦ ngarang dimapurdagi imphal tamna RAF personnelsing purakhiba garisinggi manungdagi numidang wairam pung 3 makhairum tarakpada gamnom sapramana police station gi naton sumangmaktada kukilamen tuen mesina bus ani mai thadokiba thaudoki matangna lokhatpa case ka mari leidana jovenal ama yauna miyoi mapan fagale soide amaromdana viral video thaudoki case ta fagatpa miyoi tare sure मे मरी थोखिबनी हाइबा नुपी अनि दा अमोटपा थवोंगसिंग सथखिबनी हाइबगी वीडियो अमा थासिगी तरागा मापन वायरल ओइरखिबगा मरी लेनना नंगपोक सकमाइ PS न लखटपा केस का मरी लेनना फगटपा सियनबनी हाइबा मियोइ मसिंग तरे सुरे हाइरेनसु पाउस द मखातानसु फोंदोरखली मखासा थरक पोइना तो पाउ मनमो मणिपुर नोंगमय अमसु मरु योलमा नागालैंड पुलिस पर्सनल अमा फारे लान नेमथद्रिबा मणिपुर लोगी वाउना नागालैंड दगी सुमकेदिमादा लेबा स्टेट अदुगी पुलिस सेंट्रल स्टोर दगी नोंगमेम सुमरु सिंगोलंबगी मराल नागालैंड पुलिस की पर्सनल अमा फारे हाइदे थाउदो असिगी मताना नागालैंड की DGP रुपिन शर्मा फोंदोखिबदा फारबा पर्सनल दुगी ममिंग माइकल यानथंकावी माक नागालैंड पुलिस डिपार्टमेंट दा आर्म ब्रांच इंस्पेक्टर ओइना पोस्टिंग लेबगा लोइना पुलिस सेंट्रल स्टोर गी आर्म्स एंड एमुनेशन ब्रांच की इंचार्ज ओइबने महाना खुसु खुलाइसिंग योले हैबिगी पाउ थासिगी मपन फंखिबग लोइना थासिगी तरागे नुंथिलदा सुमके दिमागी 6 माइल दा कार अमा फाबा मतमदा मसिगी मनुंदा सेंग मरक्त लोसिंदुना नोंमै मरु लिसिंग अनिगा समरिगा मार्फु पुरमखिबने हाइदि मसिगी दमुक मणिपुर दिगी मियोय खरना सेल पी हाइबसु खंगमंगमले हाइना DGP ना फोंदोखि अदुगा नोंमै मरु सिंग असि मणिपुर गी मियोय खरदा पीनबनी हाइबसु खंगमंगमले हाइदि माक लोइना थबा असिदा सियनबा मियोय अनिसु फगले मखोगी मनुंदा अमादी NSN IM गी डिप्यूटी किलोन्सर ओइबगा लोइना अमना नागालैंड गी राइडर्स क्लब की मेंबर दे हाइदेनसु पाउच द मखाताना फोंदोरखली अतोपा पाउ मनमो IGP की गाड़ी मै थाखिबगी केस द फाबा मियोय कुनगी बेल प्लेयर कोना रिजेक्ट तखरे कर्फ्यू कोमथोकनी हयेंग जुलाई 23 कर्फ्यू कोमथोकदब डिस्ट्रिक्ट सिंग इम्फाल ईस्ट अमदी वेस्ट दा अयुक पुंग 5 दगी नुंथल पुंग 3 फाबा कोमथोकनी कांगपोकपीदन अयुक पुंग 5 दगी नुंथल पुंग 2 फाबा दुगा कक्सिंग चुसामपुर अमसुंग बिष्णुपुर गी अयुक पुंग 5 दगी नुंथल पुंग 5 फाबा कर्फ्यू गे थिंगसिंग कोमथोकनी हाइदि मखासा थराखो ओइना सनालेबा पाउसी दिगे तोपमा रोइबा पाउखरा नमु राबिना संजित मिहाता सेनबा पर्सनल पुनमा कोना मारा लैते लापथोखरे मणिपुर लेजिस्लेटिव असेंबली की मिफम फमलमदाई कुमजा इंग्लिश अंगनिगा मापनगी जुलाई 19 की अयुकी पुंग 10:45 तरकपदा इम्फाल की BT रोड लैबा माइमु फार्मेसी मनुंगदा पुलिस कमांडो की पर्सनल खरना फारगा पुसिन की हाइनखिबा सुंखाम संजित मियात की केस की वयल ngasi लाथोखरे CBI न मियात अदुर सेनै हाइदुना चार्ज थांगलखिबदा यावखिबा पुलिस पर्सनल मापनमा सेशन जज इम्फाल ईस्ट की कोना मारा लैते हाइन लाथोखरे केस असि इम्फाल ईस्ट की सेशन जज W टोनेन की कोर्ट ngasi हियरिंग सतखिबनी हौखिबा कुमजा इंग्लिश ngani ga मपन थोखिबा थाउदो अदुदा पैलेस कंपाउंड की युमना मुनाल या स्कूल
Hiruhanba Laikai Hizam Devendra, Lamdeng Awang Laikai Thaunawzam Herozid, Lampuk Manik Laikai Ngangum Toyama, Kongpal Mutum Laikai Wahengbam Binoy Kumar, Hairangway Thong, Ningthemsa Karongdagi, Toksom Zagat, Amasum Yaripok, Singamakha Laikai Imran Khan, Yumnam Hudrom, Laisangkong Mo Awangdagi, Oinam Keshuram Sum, Palildagi Makan Kansung, Sothegi Matata CBI and Sarsit Tangalakivani. Sanjitpur police personnel singaduna phaduna hatki haibegi complain ama kumja English ngani ga mapan gi August kunga mangada Sanjit ki apokpi sumkham Taratomi City Police Station wokalakibani case asi Guwahati High Court Imphal bench na pairamlaba matung kumja English ngani ga mapan gi December kunga humdoida CBI sinakibani loinana masigi makha tarak poina kumja English ngani ga Taragi January Taraga Tukta Manipur Police Commando Special Karagi Matata case lokat paukibani case asing court asina kupna yengshilaba tungda senai hairiba miyoi singa sigi mathakta maral shibu oina puthurakliba photo singa do kumja English singa niga mapani August nipanda tehalka magazine na phongkiba photo sing adu ne haiba khangmangamle aduma photo singa do kyamu gyamna shenglabagi haibagi mathokta certificate adu prosecution gi maikei gi pikhalapngamdre Wapamasi Indians Evidence Act Section 65B Clause 4 gi matung ina tangai fadana pikat pamthokone loinana court asita pikhalagliba photo sing adusu tehalka magazine dagi photo state copy ni maramasna hariba photo si khaktana miyoi sing sipu mora laire haina logi miyengda laukthokpa yade masigi smathakta makoi bu mora laire haina laukthokpa yaba atai atopa khudam changnam amata puthokpa ngamdre loinana senai hariba personal sing asi mafum aduda masagi mathau tawduna leiba maramna case asi makhas Sathabadasu, prosecution sanction gitangai fadabalai, Hairiba, prosecution sanction amasum, Indian Evidence Eki Makara, photo singadugi, certificates putopak amdavadagi, scenery bamukudum, Maralaiti Han Laptope, Maramusina Makogi Bell, Bon Singadu Kutatagi Sanadre, Makoigi Hana Lakokiva Lengaki Nongway, Maru Madi, Atay Polam Singadu, Matauta, Tabak Toram Sing Lokonaba, Impal West, ESP the Sinagada Vanihanisu, God Asina Makatana Kanki. Case asige mari lainana CBI na thangalakhiba charge adugi matunginagi numit aduda bazar gi akoibada head constable Hirojina singninga oiba naha anikhak sangsin khre haiba pawma bazar unit ki CDO gi walkie talkie set ki thangna pirakhi haiba paw si control room dagi rifleman's NG toyai ma amasum rifleman's khaimin thangi mobile bike unit pirakhi Numit adugi ayupung taraga makhairom tarakpa duwaida jin khongrau higok setpa masum t-shirt amu bolit pa nupa ama BT road ki nungsup thangba maikei digi nongpok thangba lambi rom da lakhi na adubu police ki team aduna thatlaga sek tawbokhi adubu na aduna rifleman to yaimegi makut kanthok makhoi da nomai kapshilam laga nongpok thangba maikei rom da singki Liba naha aduda mobile team aduna handuna nomai kapki adubu how kaithel lambida tension khraga thiba khangna lekhi matam aduda nomai kapna bigi makol tarakpadigi miyam sukha rai khangna senaki loinana naha amana nomai kaplam laga skin khibigi report adu rifleman toyai mana walkie talkie ki khuthangna pawpikhi masing yamnaba police personal sing BT road leiba gambir singa shopping market manakta pusinduna lekhi Loinana Mapamadura akan mamona thibu humagi thabuk sataki tungna commando team aduna gambir sing shopping arcade ki sangpham dagi 9mm pistol ama kapyari ba maru ka kona na phangki matamadura police ki awang ba thaki official kayamarum suyoraki police amasum na aduna numai kablak pa adu miyoi manga soki loinana Rabina Kaubi nupi ama makok tu numai na pan madagi khutag adu siki tungna police personnel sing aduna she sanjit meitei ko na ama gambir Sing shopping arcade mamang lagi phaki maku phaki bagi thaudo si tehalka magazine na mek se no phaki loinana photo da police personal mapan su ubu phaki tehalka magazine gi photo singa do New Delhi gi CFSL tharaga yengoda semdok sadok photo amata natti haiba khangmam ki loinana sanjit asi minute manga rom police na phajin no thamlam mi haiba su khangmam ki photo adu email amata lakpadagi phone ki bani haina su tehalka magazine gi editor Teresa Rehamana Fundoki Loinana, photo si kanana tharakpano madi kapano haibadi Fundoki. Police personnel singaduna Sanjitpu, Gambir sing shopping arcade manakta leiba, Maimu pharmacy amada pusin kraba matung, Diaitata mini truck amada hakat kiboki. Loinana, Tagdok Tokum adumaktada, forensic expert kauki basulay. Haibana singma wapam singsu, sarsit aduda panki, haidenesu, paush na makatana Fundurakli. Makha satharak poina to perform integrated farming laumi singda sentok hengat hanana lambi piri tawrem bisorji
Masagi resource marang kaijadaba amasung lam yamna leijadaba lawmisingidamakta integrated farming system asina ahenba sendong tanaba pambai oibidana tana masina akoibigi phibam kaihandana thambada sauna kanaba piba lau pathap amoidi masina lawmi kya wakhalgi anobu mayol chonghanbada mateng pangli Manipur haukiba sai khara sida lau unariba lokom kya lau singubagi thaba paikhatpada kanabadagi mangjabana hienbagi phibam lakpa loinana matamgi ahongba kya lakpadagi lokom kya tongan infrastructure sing sagatpa amasum industry na singba sagalakpadagi pak chawba leptana antharakli amoromda lawmi kya lau singubagi thabakta sel manglakpadagi lau singubagi thabak tokthoklaga sinpham hongnarakpa kya chawba saitheng amanangakli lawmi singi farm income hantarakpa lebak lehau phabagi sang hantarakpa pot yonpham leiraktaba aing asagi khalda chauna ohong lakpa kya sina lawmi singna lau singubagi sinpham asi thadokningbagi wakhalon phoroknaba masa oheli matam amada green revolution paikhatuna leba asida leiriba miyamgi saba konanaba chinjak puthonaba honabada chemical gi oiba har kaya marum sijinarubana lebak lehawra sokolakpa kaya do mengkhatpa ngamnaba ihenba chemical gi oiba har sing sijinadaba yaraktabana lau singubada ihenba senpham kya sanghali madu puthokpa ngamjadaba lawmi sing pothok sathok puthokpa ngamlaktabana lau singubagi senpham asi thadoknaba yaudaba nate asiguma phibam asida lawmi singbu lau singubagi senphamda mai pakna sendong laina sangsingi hairabadi integrated farming system asi haudoknabagi tangai phadaba lairi masina lau singubagi lamda sel sangba hanthanbaga loinana lairaba lawmi singda anobu wakhalgi mayol chonghanbaga loinana akoibigi phibamda sauna kanaba phanganba masum lairaba hanthanbada sauna mating oigani haina panaribani Hiramasi matang Central Agricultural University College of Agriculture Department of Agronomy ki head pro anlaitap nabasandranai lawmi singna integrated farming system paikhat pana lau singubada hena sentok lehen mangangani lau pathap asidagi pothok sing asida chemical yawgi sang hantan mana madu sabada miyobi ki haksang sokonde masina akoibigi phibam motion badagi thingbada sauna mating oheli mangnai integrated farming system asi sathabana lau singubagi lamda mapan gi polam sing sijnabagi sang hantanbada mating pangli Manipur gumba lau singubagi lam pikpa masum lam yamna leijadaba lairaba lawmi singna masing yamna leiba state asidari integrated farming system asina khwaidagi sanaba lau pathap amoigani leiba asida green revolution horakhibadagi pothok sathok hena pothokpa ngamnabagi dama ehenba har sing sijnabana leibak lehawda sauna sukon ki adubu integrated farming system dadi mapan gi ehenba har sing sijnabagi sang hantanba yai adubu lawmi sing integrated farming system asi tauge haiba tarabadi karam mahi marong singa kariga puna thaminaba yagadagi haiba khangdokpa mathau tai loinana karam thabak sing puna paikhatpa mathau tabagi haibadu kupna khangbatai Manipur yamna sanabasi ngaga nganuga natragana ok natragana sanga puna yokminabasi paikhatpada Khudong sahali nga yokpa matamda khusiemgi machinjak sing lairaga sijinabada sel yamna sangbadu nganu natragana ok natragana sanga puna yokminaba matamda sa sangi mathi mayungaduna ngagi machinjak oiduna ngagi machinjak leibada satkadaba senphamadu kanung mali masina hiramasimaktada ihenba sendong phanganbada sauna mating oheli Khutsemgi nga machinjak pijaba haibasi ngayuk pukri edur chemical goiba polam singi sang hanthawarina greenhouse gas sing thadopagi sang hanthanbada mating pangli masina akoibigi phibamda motion ba hanthanbada sauna mating oigena ki kanaguma lawmi amana phau thaba matamda atopa sinpam amaga puna integrated tawye phau thabaga salloibaga puna paikhatminaba matamda lau lokraba matungda saru adu sangi machinja oina sijinaba yagani masina lau lokraba matungda saru mai thabadigi thoganba nungsit nungsa singdabagi khudong sarabadu koganba yagani loinana sangi mathi mayungna lau singubada phau pambi singi har oina sijinaba yagadoribani masina tragana saru aduna sengum thabada sijinabaga loinana sijinaba loiraba saru aduna mahi marong thabada yamna phaba har oina sijinaba ye ngaga sanga puna yukminabasi lawmi singna sendong lehenba yagani integrated farming system asidari mapani chemical goiba har yamna sijinadabana masigi pothok sing sabada haksang shokning hoidi agrochemical sijinaba haksang shokning hoidibani maramsina lawmi sing integrated farming system asida hena miyeng sanglaga thabak tawminaba matam oiraiki hauji nga masum okpun integrated farming tawriba kakyai mayai lekaidigi sumkham jiten hai mak lau sangam teret hana nga yukpagi thawasi sataduna lakpani
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥ ꯌꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯑꯣꯛ ꯂꯣꯏꯕꯒ ꯉꯥ ꯌꯣꯛꯄꯒ ꯄꯨꯟꯅ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅ ꯁ꯭ꯄ꯭ꯔꯤꯡ ꯅꯔꯁꯔꯤ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯉꯥ ꯌꯣꯛꯄ ꯈꯛꯇꯅ ꯁꯦꯜ ꯂꯥꯛꯄ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯑꯍꯦꯟꯕ ꯊꯕꯛ ꯑꯃ ꯉꯥ ꯌꯣꯛꯄ ꯑꯁꯤꯒ ꯄꯨꯟꯅ ꯄꯥꯏꯈꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯁꯦꯟꯗꯣꯡ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯉꯥ ꯌꯣꯛꯄꯒꯤ ꯃꯊꯛꯇ ꯑꯣꯛ ꯂꯣꯏꯗꯨꯅ ꯑꯍꯦꯟꯕ ꯁꯦꯟꯐꯝꯁꯤꯡ ꯇꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯉꯥ ꯌꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯁꯤꯖꯟ ꯅꯥꯏꯕꯅꯤꯅ ꯉꯥꯗꯒꯤ ꯁꯦꯜ ꯂꯥꯛꯇꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯗꯒꯤ ꯁꯦꯜ ꯂꯥꯛꯅꯕ ꯂꯝꯕꯤ ꯊꯤꯗꯕ ꯌꯥꯔꯛꯇꯦ ꯍꯥꯏꯈꯤ ꯃꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯛ ꯇꯔꯥꯔꯣꯝ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯀꯣꯜ ꯁꯥꯔꯒ ꯂꯣꯏꯕ ꯍꯧꯔꯦ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯉꯥꯒꯤ ꯑꯁꯦꯡꯕ ꯃꯆꯤꯟꯖꯥꯛ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏꯒꯤ ꯃꯤꯜꯗꯒꯤ ꯆꯦꯡꯀꯨꯞ ꯂꯩꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯑꯇꯩ ꯃꯆꯤꯟꯖꯥꯛꯁꯤꯡꯒ ꯊꯣꯡꯂꯒ ꯄꯤꯖꯕꯅꯤ ꯂꯣꯏꯅꯅ ꯃꯗꯨꯗꯒꯤ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯔꯤ ꯑꯃꯔꯣꯝꯗ ꯑꯣꯛꯀꯤ ꯃꯊꯤ ꯃꯌꯨꯡ ꯑꯗꯨꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯍꯜꯂꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯣꯛꯇꯣꯕꯔꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕ ꯑꯁꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯗꯕꯅ ꯁꯦꯟꯊꯣꯛ ꯋꯥꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯉꯥꯗꯒꯤ ꯁꯦꯟꯊꯣꯛ ꯅꯦꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯅꯕ ꯑꯣꯛ ꯂꯣꯏꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯉꯥ ꯌꯣꯛꯄ ꯑꯁꯤꯗ ꯑꯍꯦꯟꯕ ꯏꯟꯀꯝ ꯇꯥꯅꯕꯒꯤꯗꯃꯛ ꯕ꯭ꯔꯨ ꯔꯤꯚꯣꯂꯨꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯍꯦꯁꯔꯤ ꯁꯥꯗꯨꯅ ꯉꯥ ꯃꯆꯥ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯂꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯇꯟꯕ ꯃꯤꯒꯤꯗꯤ ꯊꯕꯛ ꯂꯩꯇꯦ ꯂꯝ ꯂꯩꯔꯕꯗꯤ ꯂꯧ ꯌꯣꯜꯂꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯁꯦꯜ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯄꯥꯎ ꯑꯁꯤ ꯈꯦꯂꯦꯟ ꯊꯣꯛꯆꯣꯝ ꯇ꯭ꯔꯁ ꯏꯝꯐꯥꯜꯅ ꯄꯥꯏꯈꯠꯄ ꯈꯦꯂꯦꯟ ꯊꯣꯛꯆꯣꯝ ꯃꯦꯃꯣꯔꯤꯌꯦꯜ ꯐꯦꯂꯣꯁꯤꯞ 2022ꯒꯤ ꯃꯈꯥꯗ ꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ